Social media amadi newspaper singdagi maroiba I pausing miyamda thamjare. Ahanbada Jiribaugi Mongbung Meitai Khunda ngarang nongmai masing khangdana kapsilakhre hairi. Mongbung khunna se Kuki singna koiseduna leiba khunna mane mafam aduda leiba Meitaigi imung manunggi nupi angang sing security leiba mafam singda sangsenduna khangli hairi makha taba paw ngaiminase. Mathangda illegal immigrant manga fare haina ngase ayu pung 3 tagi numidang pung 3 fawba Kuki singna total shutdown haukhre. Mathangda Masing yamlabu Kuki sing tholakuna ngarang numidang kangpokpi SP office da kholau kya lauduna thomjinkhre loina Moreh Da yum ama mai chakre mathangda number 4 yo lamba ama UNLF MPA na warakre loina BSF na refugee maramda halatna bahonabada Mizoram lengakna athingba pikre Bangladesh tagi Kuki refugee samo kunga taruk Mizoram da sangselakre hairi makhoibu maramda halan khidanaba Mizoram gi chief minister Lal Duhama na Bharat ki prime minister Narendra Modi da haijakre hairi Mizoram gi Lunglei district da laiba border security force BSF na kanglon kaina sangselakpo refugee singa se custody da thamki refugee adu BSF na pijapithak tawbuta natana first aid sing piki hari refugee singa se BSF na maramda halan kina bahona ke adu moina ma Mizoram lengak na athingba pibadagi makhoibu maramda halan kidre haina paw sina makhatare